ngasi nauna mioi ahum COVID-19 positive oi khibaka loinana Manipur COVID-19 ke confirm case punna kunma pan sukre ngasi nauna positive oi khiba mioi ahum madu mapan ki halakiba mioi ngakta nei ahenba report ka loinana aikoi gi reporter khetramium Premchand anisuba studio da lengshin leire Premchand hausi phawbu gi oiba COVID-19 ki kari kari update lai habado amtang thambisi Sumenro chumani hojik fawbuda confirm case asi kunga mapan yore aduga active case na kunga mangani ngasi nauna mioi ahum amagasu positive oiki hariba mioi singasi amana Imphal West ki manung chanba uchiwadagini mahagasi haukiba me gitang talaga mapalda mahaki sample lawkibani mahagasi Rabati College da quarantine center ra hariba mafam aduda lairakpani aduga Chennai dagi lakpa haibadi haukiba megi tang tarada Chennai thadok Imphal la yorokiba train adura mahagasi lakpani hari aduga atopa case ani emana khogi animak Thobal district gi ngatani makoi animak amana chahi 53 sure amana chahi 13 sure aduga hariba animak Delhi dagi haukiba megi tang taraga toret amdi tang taraga nipan da Imphal thunglakibani hari aduga hojik fawbugi oina khogi Manipur da punna COVID-19 confirm case kunga mapani aduga active case na kunga mangani recovered taukiba mari sukre maramdi ngasi rims ta layang amba khogi mamamsa haibadi Mumbai da cancer layang bachot luba tang taraga tarukta COVID-19 na positive oiduna rims ta layang akhiba mioi ani asi negative oibadagi ngasi discharge taukiba ani si punna paraga recovered asi mari ni aduga hojik fawbuda foreign country Pagi UK dagi lakpa ama Mumbai dagi ahum Delhi dagi taret aduga Chennai dagi taraga taret Guwahati dagi ama punna confirm si kunga mapan ni active case na kunga manga ni aduga recovered na haibadi layang duna faba ngamkhiba sina mari ni Somendro Premchand ngasi gi oina akhoi discharge tawkhiba ani asi haijab tare kari kari lamdagi oibano haibidu matang da sukitang update thambiram Somendo discharge tawbasi moedagi Mumbai da layang bachat luba makoi mamam chai tare chahi humpuga mari suba nupi amaga chahi nipuga nipan suba nupa amaga makoi ani duni makoi ani si tang taraga tarukta test tawbu matamda makoi gi report asi positive oirakpadagi rims da layang duna lakhibani aduga makoi ani gi test asi ngarang amu hana tawduna makoi si COVID-19 na naribra haina yengba matamda negative oirambadagi ngasi asi makoi discharge tawkhibani ICMR gi niyom makhada makoi chana kanon makhada discharge tawbani mamangdadi hana COVID-19 positive oiba mi asi 7 days tagina 14 days fawbugi manungda haibari mahakna treatment horoba matung 7 days tagina 14 days fawbugi manungda makoi gi sample asi lawraga test horoba matungda negative oiragadi hariba negative oiba dugi 24 hours ki matungda amukhana test horoga amukasu negative oiragadi makoi asi discharge tawbi khanabani aduga discharge tawro matungda 14 days amagi matungda su amuka test tawduna negative report laklagadi mahak adu mioi adu completely cure oire haibasi khangnabani adubu matam matam gi matungina ICMR gi chana kanglono si holakpagi matungina haujikti 7 days tagina 14 days fawgi manungda test tawraga negative oitargadi home quarantine tawro haibagi sumla bakanglo chana kanglo ma leiba maramna ngarang negative ogiba mioi ani asi ngasi discharge tawduna makoi makoi gi mayumda home quarantine tawna ba chatkhre aduga nakal amaromda khoigi Kolkata dagi lakhiba nurse nupi ama kamjong dagi hariba nupi asi hayeng amukhana retest tawdori aduga retest tawro matungna mahak chu kari gumba negative laktargadi mayumda home quarantine tawna ba thagani haibagi pausu phangi aduga atopa hoji rims ta layang iba sing asi rims ta na mioi tarukni aduga janims ta na mioi taraga mapanni active case kunga manga asigi manungda rims ta taruk layang li aduga janims ta taramapan layang li aduga hojik fawbugi oina corona virus na sandukli ba COVID-19 na maram oiraga Manipur gi oina sikhibagi paudi laitri Somendro makatana Premchand laksaningi se akhoi rims amadi janims ta ngasi gi oina COVID-19 gi oiba test kaya yamna tawki habam singmadu kitang update tawiramo Somendro ngasi gi na chap chaba report asi rims ta kya tawkiba aduga janims ta kya tawkiba haibasi masigi report asi fangdri adubu ayamba test hojik sukra dum jathari hari aduga maru oina ngasi si
चीफ मिनिस्टर याउना रिम्स अमदी जेनिम्स अथॉरिटी सिंगा फमिनदुना मिफम अमा तौखी मिफम अदुगी कोगी मतुंग तारकपदा कोगी करी करी खनखिबगे हाइबे मतमदा कोगी रिम्स ता मकोगी टेस्ट तौबगी चांग असे हेंकटनबा जेनिम्स सु हेंकटनबा खनखि हाइरि अदुगा रिम्स ता मकोइना टारगेट तौरिबसी पुन्ना नोंगमदा सैंपल चट्रेट का यांखै असि टेस्ट तौबगी टारगेट ने अदुगा मसिगी दमक ngasi ngasi mak kogi multidisciplinary research unit amadi TrueNet hangdoknaba sem sabo haukhre hana lejariba BRDL amadi multidisciplinary research unit amadi TrueNet asi yauragadi makoina pandam thamliba nongmuda sample chatret ka yankhai asi masi tawbu ngamgani haibagi thajabadi lairi hari aduga masigi damakta Manipur University amadi IVSD dagi kogi kit sing laubuga lorena makoi dagi amuk कोई मेन पावर सु लौबगी पाव लागली हाइरिबा सिगुमना जेनिम्स किसु मकोइना टारगेट तौरिबसी नोंगमदा सैंपल चंगा टेस्ट तौनबा टारगेट ने अदुगा हाइरिबा सैंपल चंगा असि टेस्ट तौनबगी दमकता MU अमदी IBSD गी मतेंग लौगदौरी अदुगा मखाताबा लाकदौरिबा सिंगसु कोई टेस्ट तौरबा मतुंगदा मकोइ सिंगी रिपोर्ट फंगलबा मतुंगदा नेगेटिव ओरगदी होम क्वारंटाइन दा थाबगी असिगुम्बा मवोंग असे दुम चथगनी हाइरि सोमेंद्रो